Hello, nungsiraba marup loising ngasi aise ngasaina aise garden da su thore aduga lai khara heklae do lai se sigi lai se pitak tor yam nungsiba lai ne hai tare Sylvia kawe andu lai se su kimatik phajai manam yam nungsiba si se ado tu kananam sange sdaida rally sange manam namba khotpa dagi ma se lai mana su sai ba ko kai go matam da mana pamba yawdi aduna ai garden da kai dong da ai gi especially backyard se ho maning sida ai kaino da cat ta natraga dog ta toxic oigada ba kaino lai amta tha de hai tare ko ando ai yungi mamang da di brookmansia su thai aduga olandro su thai animak yam highly toxic oiba hui hongdong da toxic oiba plant ne aduda su moina yoroi da ba moina kaino sang da ba pham ma da thabi ba ko ado ai mamang da di yungi mamang da di mabani su lai laite aduduna kadang da puzu puthokte aduduna walking chatar su koina kaino dorga khoiga satmina bani na dom koina dum kaino sena ba yai aduna mamang da di thai ko ai brookmansia koi angel trumpet to yamna thina duido kaino ni heksa ba hui hongdong siba pot ne ba ko koi gi kaino da manipur da su yam hobane duido angel trumpet se andagi kaino sisu hoi olandro sisu yam kanna toxic oiba hui hongdong da toxic oiba lai sing ne moi se phadi phajaba ko anduga hoi subtropical oiba hoi manipur gum da yam hogan ba lai sing ne anima ado hui hongdong da yam sathi ba aduna section biyo anduna hui hongdong lai ta ga di moi sing section na thabi ba ando I just stay the mushroom ga potato ga kaino tawine ba hui ngau thong ai tare ko ngau ga thong ba do thong yen do ai kemin na yam pam ba ma si se khu pa mom ni si se ando kaino ni ai full recipe di ai sida half tray ando ai ya to ka bluebell recipe do ina hape ando sigi recipe sigi full recipe pam bi ta di bluebell recipe da visit to bio do ga full recipe ya woni do da ando ga sige se koi chaka sar suyare nagi bread amaga sar suyare adu isenda sanaba kaino ni ngokthong ne hai tare ko dagi si se 800 gram pork belly spare ribs ne yam thuna munba pork ne anduna athuba matam na saning ba pork ngauba kang na ngauba saning adi sis na khwai pharabane se 800 grams ne aina bite size piece ta ka thamme andagi sida saru khara sum yawrak pane sum laibada sigi moi asang ba strip da dum sida saru khara su dum yawr e du su dum hapsale ina andagi medium size brown onion nama slice tawraga hape kapak no khairaga andu aina sigi brown onion sa yamba sinari se sida sisna hongju honge anduga sugumba ngauba khotpa thongba gi sisne yam nungai ba brown onion se duduna ne yamba sinari se andagi sing inchama andagi chanam manga truk ando swaida thokpa chanam maru singse yam sawe ko adiduna yen da happio chanam du size ki matungina ando phasana suraga hape asubas na hawbane no paste oina hapasu kaim kaide ni phadigong kabak soiba khara hapire anduga kainoni masu se sama di phade ina hapi se andagi sta paprika se morok sada paprika ne sama hape andagi phadigom subam sama hape dagi crushed black pepper sama hape andagi 1.5 teaspoons kaino ne jira ne duga phadigom maru ne kabak ngokthoga crush tok kitang kabak subodo do hape andagi sigi kaino se morok se yam sawone diduna ne ai tangkhai tang haba bane sa sam sai mamang sahi ge ai khon dagi lokpane ba do husipa freezer da lady saba loidri do tangkhai ma hape andagi thumdi sai gi sang da kyam sai habadagi matungina thum khara hapirani and
ꯊꯨꯝꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯥꯞꯄꯔꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯀꯩꯅꯣꯗ ꯃꯔꯨ ꯃꯔꯥꯡ ꯀꯩꯝꯇ ꯍꯥꯞꯄꯔꯣꯏꯗꯕꯅꯦ ꯍꯣꯔꯦꯟ ꯑꯗꯨꯅꯅꯦ ꯑꯩ ꯁꯤꯗ ꯂꯣꯏ ꯍꯥꯞꯄꯤꯁꯦ ꯑꯗꯒꯤ 2 teaspoons table spoons olive oil ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯅꯤ ꯕꯤꯔꯤ 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 ꯅꯣꯏꯗꯅ ꯑꯗꯣ ꯁꯤꯗꯩꯗ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯍꯧꯔꯦꯅꯦꯀꯣ ꯁꯤꯁꯤꯒꯤ ꯇꯣꯠꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯥꯞꯄꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯁꯤꯗꯩꯗ ꯍꯥꯞꯄꯤꯕ ꯍꯔꯕꯁ ꯑꯗꯒꯤ ꯃꯅꯝꯁꯨ ꯇꯤꯜꯍꯧ ꯆꯅꯝꯒꯤ ꯃꯅꯝꯗꯣ ꯁꯤꯗꯩꯗ ꯆꯨꯞꯁꯟꯅꯕꯀꯣ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯐ꯭ꯔꯤꯖꯇ ꯑꯦꯠꯂꯤꯁ 1 hour ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟꯗ ꯑꯩ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯩ ꯍꯣꯔꯦꯟ ꯑꯗꯨ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯊꯣꯡꯗꯣꯏꯅꯦ ꯁꯤꯁꯦ ꯌꯥꯝ ꯊꯨꯅ ꯊꯣꯡꯕ ꯌꯥꯕ ꯌꯥꯝ ꯊꯨꯅ ꯉꯧꯕ ꯌꯥꯕ ꯀꯩꯅꯣꯅꯤ ꯄꯣꯛꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟꯗ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯕꯕꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯕꯕ ꯈꯨꯗꯤꯡꯒꯤ ꯁꯤꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃꯃꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯁꯤꯗꯩꯗ ꯕꯦꯠ ꯂꯧꯔꯦꯗꯅꯀꯣ ꯒꯥꯔꯗꯦꯟ ꯕꯦꯠ ꯂꯧꯔꯒ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯄꯩꯁꯥ ꯈꯔ ꯊꯤꯀꯣ ꯈꯤꯇꯪ ꯌꯥꯝ ꯊꯤꯕ ꯅꯠꯇꯦ $15 ꯈꯛꯇꯅꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕ ꯃꯤꯈꯩꯁꯤꯅ ꯑꯃꯨꯛ $10 ꯊꯤꯔꯦꯀꯣ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯌꯥꯝꯗꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯃꯒ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯗꯒꯤ ꯀꯩꯅꯣꯅ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯦꯝꯃꯤꯕ ꯔꯨꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯁꯤꯁꯤꯗ ꯌꯧꯔꯦ ꯇꯨ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯀꯣꯏꯕꯁꯦ ꯒꯥꯔꯗꯦꯟꯒꯤ ꯑꯀꯣꯏꯕꯁꯦ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯆꯠꯇꯦ ꯁꯦꯜꯗꯟꯒ ꯃꯄꯥꯒꯅ ꯑꯌꯥꯝꯕ ꯆꯠꯂꯦ ꯑꯩꯗꯤ ꯉꯍꯥꯟ ꯁꯄ꯭ꯔꯤꯡ ꯍꯧꯔꯛꯄꯗꯀꯣ ꯁꯤꯒꯤ ꯆꯥꯔ ꯂꯩꯕꯒꯤꯗ ꯆꯠꯂꯨꯕꯗꯨꯗ ꯍꯦꯟꯅ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯊꯤꯟꯁꯨ ꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯕꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯠꯅꯦ ꯑꯩꯅ ꯂꯥꯛꯇꯕꯅꯤꯅꯀꯣ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃꯈꯛ ꯂꯥꯛꯄ ꯈꯛꯇꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯏꯔꯤꯒꯦꯁꯟ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯏꯕꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯇꯥꯏꯃꯔ ꯍꯥꯞꯄꯒ ꯂꯣꯏꯅ ꯊꯝꯅꯕ ꯉꯥꯛꯇꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯀꯩꯁꯨ ꯌꯦꯡꯁꯤꯟꯅꯕꯒꯁꯨ ꯂꯩ ꯄꯣꯟꯇꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯏꯗꯨꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯂꯥꯛꯑꯒ ꯌꯦꯡꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯗ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤ ꯃꯣꯔꯣꯛ ꯆꯥꯕꯅꯤꯅ ꯑꯩꯒꯤ ꯕꯦꯠꯁꯦ ꯈꯛꯇꯅꯤ ꯃꯣꯔꯣꯛ ꯍꯧꯔꯤꯁꯦ ꯑꯇꯩ ꯑꯝꯇ ꯍꯧꯗꯦꯕ ꯃꯣꯏ ꯊꯥꯅꯗꯦꯕ ꯁꯤꯗ ꯃꯣꯔꯣꯛ ꯆꯥꯅꯗꯦ ꯄꯥꯛꯅ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤꯗꯤ ꯍꯦꯛ ꯌꯧꯕꯒ ꯃꯣꯔꯣꯛ ꯌꯧꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯎ ꯃꯣꯔꯣꯛꯅꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯄꯥꯟꯗꯤ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯣ ꯆꯥꯎꯕꯗꯤ ꯎꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯔꯦ ꯑꯗꯣ ꯄꯥꯟꯗꯤ ꯑꯝꯇ ꯄꯥꯟꯗ꯭ꯔꯤ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯁꯤ ꯃꯇꯝꯁꯤꯗ ꯂꯣꯏ ꯄꯥꯟꯕ ꯍꯧꯔꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯎ ꯃꯣꯔꯣꯛꯁꯦ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯎ ꯃꯣꯔꯣꯛꯁꯦ ꯄꯥꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯊꯥꯔꯒ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯣꯟꯅꯩ ꯍꯥꯏ ꯑꯩꯒ ꯁꯦꯜꯗꯟꯒꯗꯅꯦ ꯎ ꯃꯣꯔꯣꯛ ꯆꯥꯔꯤꯁꯦ ꯈꯔ ꯑꯗꯣ ꯃꯄꯥꯗꯤ ꯆꯥꯗꯦ ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯁꯤꯗ ꯊꯥꯔꯤꯕ ꯃꯣꯔꯣꯛꯁꯦ ꯁꯤꯁꯤꯅ ꯑꯩ ꯐ꯭रीꯖꯔꯗ ꯊꯝꯅꯕ ꯃꯣꯔꯣꯛꯅꯤꯀꯣ ꯑꯩ ꯌꯨꯝꯗꯗꯤ ꯄꯥꯛꯅ ꯊꯥꯗ꯭ꯔꯦ ꯑꯝꯇ ꯊꯥꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯈꯔ ꯁꯦꯜꯐ ꯁꯤꯗꯦꯠ ꯑꯣꯏꯍꯧꯕꯁꯤꯡꯗꯨꯅ ꯈꯔ ꯍꯧꯕꯁꯤꯡꯗꯨꯅ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯆꯥꯅꯕ ꯑꯃꯅꯤꯗꯤ ꯌꯨꯝꯒꯤꯗ ꯍꯧꯋꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯒꯥꯔꯗꯦꯟꯗꯨꯗꯤ ꯑꯌꯥꯝꯕꯗ ꯂꯩꯁꯨꯅ ꯑꯣꯀꯨꯄꯥꯏꯠ ꯇꯧꯔꯦ ꯑꯗꯨꯅ ꯍꯔꯕꯁꯀꯨꯝꯕ ꯈꯔ ꯍꯧꯕ ꯅꯠꯇꯅ ꯑꯗꯣ ꯁꯤꯗꯅ ꯈꯥꯃꯦꯟꯅꯦ ꯑꯗꯒꯤ ꯀꯦꯃꯤꯟꯅ ꯄꯥꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯑꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯃꯣꯔꯣꯛꯅꯦ ꯑꯍꯨꯝꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯔꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯤ ꯑꯗꯨꯝ ꯁꯦꯟꯅꯗꯕ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯋꯦ ꯑꯗꯨꯒ ꯇꯧꯕꯗꯤ ꯁꯤꯒꯤ ꯒꯥꯔꯗꯦꯟ ꯕꯦꯗꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯦ ꯁꯤꯗꯩꯗ ꯂꯩꯁꯤꯡꯁꯦ ꯑꯗꯣ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯄꯁꯨ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯦ ꯁꯤ ꯊꯥꯏ ꯆꯤꯂꯤꯅꯦ ꯇꯨ ꯁꯤꯁꯦ ꯑꯗꯣ ꯑꯣꯔꯒꯥꯅꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯩꯅꯣꯁꯦ ꯁꯄ꯭ꯔꯤꯡ ꯍꯧꯔꯝꯗꯥꯏꯗꯣ ꯁꯤꯒꯤ ꯕꯦꯗꯁꯤꯗ ꯑꯩꯈꯣꯏ ꯆꯤꯀꯟ ꯃꯦꯟꯌꯣꯔ ꯑꯗꯒꯤ ꯀꯩꯅꯣ ꯀꯥꯎ ꯃꯦꯟꯌꯣꯔ ꯃꯌꯥꯝ ꯃꯤꯛꯁ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛ ꯐꯔꯇꯤꯂꯥꯏꯖꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯣꯔꯒꯥꯅꯤꯛ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯒꯤꯁꯦ ꯇꯨ ꯁꯤꯒꯤ ꯐꯔꯇꯤꯂꯥꯏꯖꯔ ꯀꯟꯁꯦꯟꯇ꯭ꯔꯦꯠꯁꯦ ꯁꯤꯁꯤ ꯐꯨꯜ ꯂꯣꯏꯅꯃꯛ ꯁꯨꯔꯕꯅꯦ ꯁꯤꯗꯩꯗ ꯁꯤꯋꯤꯠ ꯑꯗꯒꯤ ꯐꯤꯁ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯁꯤꯗꯩꯗ ꯁꯣꯏꯜ ꯀꯟꯗꯤꯁꯅꯔ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯪ ꯅꯠꯇꯦ ꯇꯣ ꯑꯩꯗꯤ ꯁꯤꯗ ꯋꯥꯅ ꯆꯠꯄꯤꯁꯦ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯕꯦꯠꯁꯤꯡꯁꯦ ꯃꯣꯏꯒꯤꯗꯤ ꯐꯖꯕ ꯀꯩꯅꯣ ꯌꯣꯠ ꯀꯌꯥꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯑꯝꯇ ꯅꯠꯇꯦ ꯁꯤꯗꯩꯗ ꯎ ꯋꯥ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯕꯦꯠꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯀꯌꯥꯗꯤ ꯁꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕꯣꯔꯥ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯊꯥꯔꯤꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯃꯔꯨꯗꯒꯤ ꯊꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯒꯤ ꯕꯦꯠꯁꯤꯗ ꯑꯩꯈꯣꯏ ꯆꯥꯔ ꯂꯩꯔꯒ ꯊꯥꯕ ꯉꯥꯛꯇꯅꯦ ꯗ ꯃꯔꯨꯗꯒꯤ ꯊꯥꯕꯩ ꯃꯇꯝ ꯌꯥꯝ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯅꯕ ꯃꯇꯝꯗꯣ ꯂꯩꯇꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯆꯥꯎꯅ ꯊꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯁꯤꯗꯩꯗ ꯆꯥꯔꯁꯦ ꯑꯗꯨꯝ ꯕꯅꯤꯡꯁꯇꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯄꯣꯞ ꯑꯗꯨꯝ ꯌꯨꯡꯁꯟꯕ ꯉꯥꯛꯇꯅꯦ ꯁ꯭ꯄ꯭ꯔꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯕꯨ ꯁꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯥꯐꯝꯁꯦ ꯁꯤꯁꯦ ꯑꯦꯔꯦꯟꯖ ꯀꯩꯀꯩ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯔꯣꯛꯁꯤꯡꯁꯨ ꯃꯨꯟꯓꯜꯂꯛꯑꯦ ꯑꯉꯥꯡꯕꯁꯤꯡꯁꯤꯅ ꯂꯣꯏ ꯀꯪꯍꯟꯗꯣꯏꯅꯦ ꯑꯗꯒꯤ ꯁꯤ ꯕꯅꯥꯅꯥ ꯆꯤꯂꯤꯁꯦ ꯑꯩ ꯌꯨꯝꯗꯁꯨ ꯊꯥꯔꯝꯃꯦ ꯃꯃꯥꯡ ꯆꯍꯤ ꯐꯥꯎꯕ ꯊꯥꯏꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯤꯁꯦ ꯊꯥꯔꯝꯕ ꯃꯐꯝꯗꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯑꯩꯅ ꯀꯩꯅꯣ ꯔꯣꯁ ꯂꯣꯏ ꯊꯥꯖꯤꯟꯈꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯊꯥꯔꯕꯅꯦ ꯑꯗꯣ ꯈꯥꯃꯦꯟꯁꯨ ꯈꯔ ꯄꯥꯟꯕꯁꯨ ꯌꯥꯎꯔꯛꯑꯦ ꯃꯈꯥꯗ ꯑꯗꯣ ꯁꯤꯒꯤ ꯈꯥꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯐꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯈꯪꯗꯦ ꯆꯥꯎꯔꯛꯀꯗ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯁꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯕꯦꯠꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯇꯨꯗ ꯂꯩꯃꯤꯟꯅꯕꯒꯤ ꯕꯦꯠꯅꯦ ꯑꯗꯣ ꯃꯥꯒꯤꯗꯤ ꯃꯥꯏꯔꯦꯟ ꯌꯥꯝ ꯊꯥꯏꯑꯦꯕ ꯃꯃꯥꯡ ꯆꯍꯤꯁꯨ ꯃꯥꯏꯔꯦꯟ ꯈꯨꯊꯥꯑꯝꯅꯤ ꯃꯥꯒꯤ ꯁꯤꯗꯩꯗ ꯃꯥꯏꯔꯦꯟꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯥꯗ꯭ꯔꯕꯅꯦ ꯃꯥꯒꯤ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯃꯥꯏꯔꯦꯟꯁꯦ 3-4 ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯍꯥꯟ ꯑꯩꯅ ꯃꯥꯏꯔꯦꯟ ꯑꯃ ꯊꯣꯡꯈꯤꯕꯗꯣ ꯃꯣꯏꯗꯩ ꯄꯤꯔꯛꯄꯅꯦꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯇꯝꯗ ꯄꯤꯔꯛꯄ ꯑꯗꯒꯤ ꯀꯥꯡꯈꯟꯒ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀ ꯈꯜꯂꯒ ꯐꯖꯅ ꯁꯦꯝꯕꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯃꯅ ꯑꯃꯒꯤ ꯒꯥꯔꯗꯦꯅꯔꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯤꯁꯄꯦꯛ ꯇꯧꯅ ꯆꯠꯅꯩ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯁꯣꯁꯥꯏꯇꯤꯅ ꯌꯦꯡꯁꯤꯟꯕꯁꯤꯡꯅꯦ ꯃꯄꯨꯗꯤ ꯂꯩ ꯁꯣꯁꯥꯏꯇꯤꯒꯤꯅꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯑꯇꯝꯅꯅ ꯕꯦꯠ ꯂꯧꯔꯒ ꯂꯩꯕꯅ ꯊꯥꯕ ꯅꯠꯇꯦ ꯑꯦꯄꯜꯗꯨꯗꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯗꯥꯂꯤꯌꯥ ꯃꯥꯒꯤ ꯕꯦꯠꯁꯦ ꯗꯥꯂꯤꯌꯥ ꯉꯥꯛꯇꯅꯦ ꯌꯦꯡꯉꯣ ꯗꯥꯂꯤꯌꯥ ꯃꯈꯟ ꯃꯥꯁꯤꯗ ꯊꯥꯔꯤꯁꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯑꯣꯇꯝ ꯆꯠꯈꯤꯕꯗꯣ ꯑꯗꯩꯗ ꯃꯥꯏ ꯗꯥꯂꯤꯌꯥꯁꯤꯡꯁꯦ ꯆꯥꯎꯃꯟꯗꯅ ꯃꯥꯒꯤ ꯕꯜꯕ ꯊꯨꯒꯥꯏꯕꯗ ꯑꯩꯈꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯂꯩꯁꯨꯗ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯤꯗꯩꯗ ꯂꯩꯁꯨ ꯉꯥꯛꯇ ꯊꯥꯕ ꯕꯦꯠ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯟꯖꯥꯡ ꯉꯥꯛꯇꯅꯦ ꯂꯩꯁꯨꯗꯤ ꯌꯨꯝꯗ ꯂꯣꯏꯅ ꯊꯥꯏ ꯌꯦꯡꯉꯨꯇꯨ ꯗꯥꯂꯤꯌꯥꯒꯁꯦ ꯀꯌꯥꯝ ꯐꯖ ꯁꯥꯠꯂꯤꯅꯣ ꯌꯦꯡꯉꯨꯇꯨ ꯃꯈꯟꯅꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯃꯥꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯁꯤꯗꯩꯗ ꯀꯩꯅꯣꯒ ꯃꯥꯅ ꯍꯥꯔꯚꯦꯁ ꯇꯧꯕꯗꯒ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯂꯩꯒꯁꯨ ꯄꯤꯔꯛꯄ ꯌꯥꯎꯋꯦ ꯀꯦꯃꯔꯤꯟ ꯄꯣꯔꯛꯑꯦꯕꯀꯣ ꯁꯤꯗꯒꯤ ꯂꯩ ꯃꯣꯏ ꯗꯥꯂꯤꯌꯥ ꯍꯥꯔꯚꯦꯁ ꯇꯧꯔꯝꯃꯦꯅ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯍꯧꯋꯦ ꯁꯤꯗꯩꯗ ꯑꯗꯣ ꯃꯣꯏꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯇꯅꯤ ꯂꯥꯛꯏꯁꯦ ꯁꯤꯗ ꯌꯦꯡꯁꯜꯂꯤꯁꯦ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯩꯗ ꯇꯧꯅꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯤꯗꯩꯗ ꯒꯥꯔꯗꯦꯟ ꯇꯧꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯌꯨꯝꯗ ꯊꯥꯕ ꯆꯟꯗꯕꯁꯤꯡꯗꯣ ꯃꯣꯏ ꯁꯤꯗꯩꯗ ꯕꯦꯠ ꯂꯧꯔꯒ ꯊꯥꯏꯌꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠ ꯊꯥꯕꯒꯤꯗꯪꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯦ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯒꯦꯗꯔꯤꯡꯒ ꯇꯧꯕ ꯑꯗꯒꯤ ꯑꯃ ꯇꯧꯕꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦ ꯒꯥꯔꯗꯦꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗꯣꯏꯁꯤꯡꯁꯦ ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯈꯔ ꯍꯦꯟꯒꯠꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯄꯥꯝꯕꯤ ꯊꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯔꯝꯕ ꯄꯥꯝꯕꯤꯅ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯀꯥꯟꯅꯗꯕ ꯋꯥꯔꯤ ꯑꯗꯨ ꯑꯗꯥ ꯁꯥꯟꯅꯗꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯝꯕꯤꯒꯤ ꯉꯥꯛꯇꯅꯦ ꯎꯟꯕꯨ ꯎꯟꯊꯔꯗꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯌꯦꯡꯉꯨꯇꯨꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯝꯀꯤꯟꯁꯦ ꯕꯇꯔꯁ꯭ꯀ꯭ꯋꯥꯁ ꯄꯝꯀꯤꯟꯁꯦ ꯌꯦꯡꯉꯣ ꯆꯥꯎꯃꯟꯗꯅ ꯌꯥꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤ ꯌꯦꯡꯉꯣꯇꯨ ꯁꯦꯝꯃꯤꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯦ ꯌꯦꯡꯕꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯌꯥꯝꯒꯤ ꯀꯝꯄꯣꯁ ꯕꯤꯟꯅꯦ ꯀꯝꯄꯣꯁ ꯕꯤꯟꯁꯤꯁꯨ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯒꯗꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡ ꯇꯥꯕ ꯃꯅꯥ ꯃꯁꯤꯡ ꯀꯩꯝꯇ ꯊꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯔꯨꯜꯁꯦ ꯂꯣꯏꯅꯃꯛ ꯐꯣꯂꯣ ꯇꯧꯔꯒ ꯂꯣꯏꯅ ꯆꯠꯅꯩ ꯑꯃꯒ
ꯀꯩꯅꯣꯗ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯀꯥꯟꯅꯅꯕ ꯁꯦꯝꯕ ꯔꯨꯜꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯁꯤꯗꯩꯗ ꯑꯗꯨ ꯑꯥꯗ ꯍꯧꯔꯤꯁꯤꯇꯨ ꯑꯦꯜꯗꯔꯕꯦꯔꯤ ꯐ꯭ꯂꯥꯋꯔꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯦꯜꯗꯔꯕꯦꯔꯤ ꯐ꯭ꯂꯥꯋꯔꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄ꯭ꯂꯥꯟꯅꯦꯅ ꯁꯤꯗꯩꯗ ꯑꯗꯒꯤ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯋꯤꯟꯇꯔꯒꯤ ꯕꯦꯠ ꯁꯦꯝꯕ ꯍꯧꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯄꯤ ꯁ꯭ꯇ꯭ꯔꯣꯁ ꯑꯗꯒꯤ ꯀꯩꯀꯩ ꯑꯃ ꯀꯩꯀꯩ ꯃꯤꯛꯁ ꯇꯧꯅꯕ ꯍꯧꯅꯕꯁꯨ ꯌꯥꯎꯅꯔꯦ ꯑꯗꯒꯤ ꯑꯩꯁꯤ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕ ꯄꯣꯛꯇꯣ ꯑꯗꯨꯏꯗꯣ ꯑꯩ ꯉꯧꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩꯁꯦ 2 tablespoons mustard oil ne aina heat tawrise and mustard oil natrasu dum sinnaning ba thaw ma dum sinna ba ya hai tare ko anduga ngasai marinate tawgiba pork to adudo hapsalani direct kain tawbai darkar leite stay 10 minutes mo phajana moi noidana ngobirani ando sigi kaino se pork se si yam thu na ngobane habdo aina andagi minute tara mu ngoraga ai sigi kaino se awa phadigom se sise khutna pat pat thatlaga khara hapsalle anduga phajana okhai birani anduga aina sigi awa phadigom se ai se try toibo ko hona basu o ho ya de haiba ai kamai togdo khangdi ba sise si sam sne edo thaning mani ando winter dek ta si kamai toino khangde andagi minute tara mo amuk thongani makhum khumjalaga aduga makhum hangdoga dum okhairaga dum loire si matang sida dum minute 20 minutes se khwaidagi sangabane sigi pork se munba yam thui aduga hauza hawe masa se koi iwon bugumba amaga sisi ga ngawga sabe yam sanai hai tare aduga akoigi pork belly akoi mapum moina thokpodo dudi yam koina sange kon munbada ado CCD pana ka agala amina dum khara dum ngobda dum phatlauna munba potne aduga thaudi isa gi sang da hapiyo ado aidi ai isa gi sang da koina sabagi sang da na hapsari se andagi matang sida phadigom khara saisan birani aduga goro kharaga dum loire ando sigi pork belly se ko smaina saka saba natragasu kaigumba kogi salad lips kumba andagi kobi gumba kaigumba aduga su saba su hawe aduga kaigumba matamda singju masure dana ko aduga si se dum side ta hapaga saba su hawe and isanda sanabane smaina pork kang nangoba se apaba pork belly smaina spare pork belly smaina ngoba se ando tu yengo tu smaina patri pasalak pane ngoraba matunda masa mathanda do ando phazai duga house bane sise ando huzik sheldon ni huzik sise ma phudhare ni sise aina sidai da happy se ngoto do ma loin chagi sta happy singse and tawudi ma singa sise kaino ne school gi lunch so sarakti ba ko moi kaino da moi trekking chatluina school da gya andi na phajana sarakte na ma se nungdhin nungda oiramse ain phazan pizarabane iromba mane paknam mane andagi si pork belly se ngauba sine de khuaw ma hona sa khare ma hose ma phudha khare ado matang sida mayam dagi kaina na baya thangni jari